India lang faster Bharat hai na koi na ni skin kya thok kya pa khala so koi international airport oiba Imphal international airport ki public toilet asidi mawung marin ta phibam da lei Imphal gi international airport ama oiba sikba chawrba airport asida asiguma phibam lei ba se koi airport ki authority na kaiguma mi amta changdrabra haibsini amaronda phibam asida lei ta koi garamna koi hygiene koi na haiba tare koi luna na sa se ni haib so wahong oi lei ba phibam asi ngam le ka le ngam le sticker na ka airport authority ni action da masi thangai sing na action ba lei trabra haiba sing masina tonga tonga ba makhan gi leina kya tholak ba ya bagi oi thokusu lei ni masi siguma phibam masida koi si kayang pui na yeng dona lei thigoi no airport authority na sigumba lei ba phibam masi yengsilaroidra haiba tuni hiram masi ki matanda video journalist langam bagalo na paudam jare pari tong kono jom news airport